Ngasi, September gitang mga ing 2015 Iray numit. Kari maramgidamagta numit asibu Teachers Day haina pangthokami haibadugi matangda khara khangminasi. Dr. Sarvapalli Radhakrishnan, academic professor amani, politician ni, philosopher amasuni, amasung apunbagi oina afaba oza amani. Guru hainariba wahai sigi gu haibadi amamba, ru haibana manghanba natraga kohanba haibani hairiba wahanthok ase mayak sengna uhannaba hotnaramba oja amani. Ing 1994 gi September gi tang mangada Tamil Nadu gi Tirutani hairiba mafamsida Sarvapalli Biraswamy amasung Setama anigi macha oina fangjaki. Apung marai pharaktuna Sibakamuga loinana punsilay punsemki. Macha taruk pokhi nupi manga nupa amani. Graduation loiraba matungda Madras University da Fine Arts da Master loisanki. Tungi yumbi oirakadaba mahairoi singbu sembibana mahai yamna panbu upal oihogani haibasa mahaki pandamni. Ningsing bayabadi mahak Bharat ke ahanba Vice President ni. Lairik hakta natana atop-atopa activities kaya hainanaba hotnakiba oja amani. Taibangpal asida lairiba pham khudimaksa oja hairiba sinpham asina takpikhiba ngangtani. Oja hairiba sinpham asi oiringe matamda mahaki kathokpa mahaki tawba ngamba magul kaya mahaki macha manau kaya ningkhalakliba kaya na apenbu oikhi. Maram masi leibadagi mahaki birthday haibadi pokpa namit asida karigumba kharadi tawjagi haidana mayamna hairki. Madugi mahutta mahakna Prithibida lairiba oja khudimak asa asigidamakta ningsing palan ama pangthoksi haiduna yanakibadagi ngasi phawba September gi tang mangabu Teachers Day haiduna palan tawnakhibani. Dr. Radhakrishnan na iramba lairik khara pallabada The Philosophy of Hinduism, Rabindranath Tagore, Faith Renew, The Spirit of Religion asinasingbani. Oza oibiriba khudimakta ningsingjabadi adombu ubada adomgi mahairoisingna aikhoisu hayeng sauraga oza oigi haina khalanba ngambaba. Karigumba khangdaba ama leibada hainingba ama leibada harau harau sensilaktuna adomda hangba haiba ngamlaba. Adom tumgi yumbi kyabu sembiba sabiba ngamgadaba matik chaba oza ama oirabani. Happy Teachers Day.